ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏ ꯃꯔꯝꯗꯤ ꯄꯨꯇꯤꯟꯅ ꯇꯧꯔꯤꯕ ꯂꯥꯟꯁꯇꯒꯤ ꯏꯟꯗꯤꯌꯥꯒꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯆꯥꯏꯅꯥꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯂꯤ ꯀꯔꯤ ꯇꯣꯡꯖꯕ ꯐꯪꯂꯤ ꯍꯥꯏꯕꯗꯨ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯈꯪꯃꯤꯟꯅꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯪꯒꯗꯕꯗꯤ ꯆꯥꯏꯅꯥ ꯔꯁꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯤꯁꯤ ꯃꯁꯤ ꯀꯔꯤ ꯃꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯃꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯕꯥꯅꯤꯒꯤ ꯃꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯃꯨꯟꯅ ꯈꯪꯗꯕ ꯌꯥꯔꯣꯏ ꯃꯤ ꯈꯔꯅ ꯈꯜꯂꯤ ꯔꯁꯤꯌꯥ ꯆꯥꯏꯅꯥꯁꯤ ꯃꯕꯥꯅꯤꯁꯤ ꯑꯦꯂꯥꯏꯟꯁꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯥꯜꯂꯤꯕꯅꯤ ꯔꯁꯤꯌꯥ ꯆꯥꯏꯅꯥ ꯑꯦꯂꯥꯏꯟꯁ ꯅꯠꯇꯦ ꯂꯂꯣꯟ-ꯏꯇꯤꯛ ꯀꯔꯕꯥꯔꯒꯤ ꯑꯐꯕ ꯆꯠꯄ ꯃꯔꯤ ꯂꯩꯅꯖꯕꯒꯤ ꯋꯥꯅꯤ ꯔꯁꯤꯌꯥ ꯆꯥꯏꯅꯥ ꯑꯦꯂꯥꯏꯟꯁ ꯅꯠꯇꯦ ꯑꯗꯣꯝꯅ ꯋꯦꯁꯇꯔꯟ ꯃꯤꯗꯤꯌꯥꯒꯤ ꯑꯥꯔꯇꯤꯀꯜ ꯆꯥꯡ ꯅꯥꯏꯅ ꯄꯥꯒꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅ ꯔꯁꯤꯌꯥꯁꯤ ꯆꯥꯏꯅꯥꯕꯨꯗꯤ ꯈꯖꯤꯛ ꯈꯖꯤꯛ ꯀꯤꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯗꯨ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯤ ꯎꯠꯆꯥꯏꯕꯅꯤ ꯍꯣꯏ ꯆꯥꯏꯅꯥꯁꯨ ꯁꯦꯜ ꯄꯥꯏꯕ ꯁꯦꯟꯃꯤꯠꯂꯣꯟ ꯃꯁꯥ ꯐꯕ ꯂꯩꯕꯥꯛꯅꯤ ꯑꯗꯨꯕꯨ ꯆꯥꯏꯅꯥꯗꯩ ꯔꯁꯤꯌꯥꯅ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯤꯡꯕ ꯌꯥꯝ ꯍꯦꯜꯂꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤ ꯇꯣꯞ ꯇꯣꯞꯄ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯆꯦꯠꯄ ꯃꯑꯣꯡꯗ ꯀꯔꯕꯥꯔꯒꯤ ꯑꯐꯕ ꯃꯔꯤ ꯂꯩꯅꯩ ꯃꯈꯣꯏꯅꯤ ꯑꯃꯅ ꯑꯃꯗ ꯁꯦꯜ ꯐꯖꯅ ꯊꯥꯗꯅꯩ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯩꯕꯥꯛ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯒꯤ ꯈꯣꯡꯊꯥꯡꯗꯤ ꯅꯠꯇꯁꯥ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯅ ꯆꯥꯏꯅꯤꯁꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯝꯃ꯭ꯌꯨꯅꯤꯖꯝ ꯑꯣꯏꯕ ꯃꯣꯏꯒꯤ ꯋꯥꯈꯜꯒꯤ ꯃꯇꯥ ꯑꯁꯤ ꯃꯨꯟꯅ ꯈꯪꯕꯅ ꯆꯤꯟꯗ ꯃꯃꯜ ꯅꯣꯛꯅꯔꯒꯁꯨ ꯅꯥꯔꯣꯟꯗꯩꯗꯤ ꯆꯥꯏꯅꯥꯕꯨ ꯀꯨꯞꯌꯦꯡ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯇꯧꯗ ꯌꯥꯗꯕ ꯂꯨꯗ ꯂꯨꯁꯤꯜꯂꯗꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯟꯅꯔꯛꯄ ꯉꯥꯛꯇꯅꯤ ꯁꯤꯒꯨꯝꯕꯁꯤ ꯂꯩꯕꯅ ꯋꯥꯔꯧ ꯄꯨꯂꯣꯛꯅꯔꯛꯄ ꯌꯥꯕ ꯁꯦꯟꯁꯤꯇꯤꯚ ꯏꯁꯨꯁꯤꯡꯗ ꯔꯁꯤꯌꯥꯅ ꯆꯥꯏꯅꯥꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯗꯦ ꯑꯃꯦꯔꯤꯀꯥꯇꯅꯤ ꯑꯃꯩꯗꯁꯨ ꯀꯨꯏꯆꯦꯟ ꯆꯟꯅꯔꯤꯕ ꯔꯁꯤꯌꯥꯅ ꯃꯔꯩꯕꯥꯛ ꯉꯥꯛꯆꯕꯗ ꯆꯥꯏꯅꯤꯁ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯏꯁꯤꯟ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨꯕꯨ ꯆꯥꯏꯅꯥꯅꯗꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯔꯤꯚꯔꯁ ꯏꯟꯖꯤꯅꯤꯌꯔꯤꯡ ꯇꯧꯕ ꯆꯞ ꯃꯥꯟꯅꯅ ꯃꯇꯧ ꯇꯝꯗꯨꯅ ꯁꯤꯜꯂꯒ ꯁꯥꯔꯒ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯔꯁꯤꯌꯥꯅ ꯆꯥꯏꯅꯥꯕꯨ ꯃꯔꯥꯜ ꯁꯤꯈꯤꯕꯗꯤ ꯂꯩ ꯔꯁꯤꯌꯥ ꯆꯥꯏꯅꯥ ꯂꯥꯟꯒꯤ ꯃꯤꯆꯪ ꯅꯠꯇꯦ ꯅꯦꯆꯔꯦꯜ ꯑꯦꯂꯥꯏꯟꯁ ꯅꯠꯇꯦ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯑꯄꯥꯝꯕ ꯈꯔꯗꯤ ꯂꯩ ꯆꯞ ꯃꯥꯟꯅꯕ ꯑꯄꯥꯝꯕ ꯃꯣꯏꯒꯤ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯑꯍꯥꯟꯕ ꯆꯞ ꯃꯥꯟꯅꯕ ꯑꯄꯥꯝꯕꯗꯨꯗꯤ ꯇ꯭ꯔꯥꯟꯁ ꯑꯦꯠꯂꯥꯟꯇꯤꯛ ꯄꯥꯔꯠꯅꯔꯁꯤꯞ US ꯅꯦꯇꯣ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯁꯤꯒꯤ ꯑꯄꯨꯟꯕꯁꯤꯒꯤ ꯁꯛꯇꯤꯁꯤ ꯁꯣꯟꯊꯟꯕ ꯍꯥꯏꯕꯁꯤꯅꯤ ꯃꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯆꯞ ꯃꯥꯟꯅꯕ ꯄꯥꯟꯗꯝꯁꯤ ꯏꯁꯝ ꯁꯝꯅ ꯃꯥꯂꯦꯝꯁꯤꯕꯨ ꯃꯈꯣꯏꯒꯤ ꯁꯛꯇꯤꯅ ꯂꯥꯛꯁꯤꯟꯗꯨꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯊꯝꯕ ꯄꯥꯝꯕ ꯑꯊꯥꯞꯄ ꯃꯤꯔꯩꯕꯥꯛꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯤꯡꯗ ꯐꯥꯎ ꯍꯛꯀꯟ ꯆꯪꯕ ꯄꯥꯝꯗꯇ ꯂꯩꯖꯔꯤꯕ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯌꯦꯡꯊꯣꯛꯄꯤꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯗ ꯔꯁꯤꯌꯥ ꯆꯥꯏꯅꯥ ꯑꯅꯤꯒꯤ ꯋꯥꯈꯜꯒꯤ ꯐꯤꯔꯩ ꯃꯈꯣꯏꯒꯤ ꯃꯠ ꯃꯥꯟꯅꯩ ꯃꯔꯝꯁꯤꯅ ꯃꯈꯣꯏꯅꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯐꯕ ꯇꯧꯊꯣꯛꯅ ꯑꯐꯕ ꯁꯥꯟꯅꯗꯨꯅ ꯇꯤꯟꯅꯁꯤꯟꯅꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥ ꯆꯥꯏꯅꯥ ꯂꯩꯕꯥꯛ ꯑꯅꯤꯃꯛꯁꯤ ꯁꯥꯊꯤꯅ ꯁꯛꯇꯤ ꯂꯩꯈ꯭ꯔꯕ ꯂꯩꯕꯥꯛ ꯉꯥꯛꯇꯅꯤ ꯄꯥꯋꯔ ꯍꯥꯎꯁ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤ ꯄꯥꯋꯔ ꯍꯥꯎꯁ ꯑꯅꯤꯅ ꯊꯦꯡꯒꯥꯏꯅꯕ ꯊꯣꯛꯂꯒꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯉꯔꯥꯡ ꯗꯤꯞ ꯊꯤꯡ ꯆꯦꯅꯦꯜꯅ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅ ꯑꯇꯣꯞꯄ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯥꯔꯁꯦꯅꯦꯜ ꯈꯨꯠꯂꯥꯏ ꯄꯨꯝꯕ ꯀꯥꯞꯁꯤꯜꯂꯒꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯨꯅꯁꯨ ꯔꯦꯁꯄꯣꯟ ꯇꯧꯔꯛꯄ ꯑꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯅ ꯈꯨꯠ ꯍꯜꯂꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯤ ꯅꯦꯁ ꯏꯀ꯭ꯋꯤꯂꯤꯕ꯭ꯔꯝꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯀꯟꯁꯦꯞ ꯑꯃꯅꯤ ꯅꯦꯁ ꯏꯀ꯭ꯋꯤꯂꯤꯕ꯭ꯔꯝꯅ ꯍꯥꯏ ꯃꯥꯌꯣꯛꯅꯔꯤꯕ ꯄꯥꯔꯇꯤ ꯑꯅꯤꯃꯛꯀꯤ ꯈꯨꯠꯇ ꯆꯞ ꯃꯥꯟꯅꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯂꯥꯂꯣꯡ ꯂꯩꯅꯔꯒꯗꯤ ꯃꯗꯨ ꯁꯤꯖꯤꯟꯅꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯔꯁꯤꯌꯥ ꯑꯃꯗꯤ USꯇ ꯗꯥꯏꯔꯦꯛ ꯋꯥꯔ ꯊꯣꯛꯇ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤ ꯑꯅꯤꯃꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯑꯣꯏꯕꯒꯤꯅꯤ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯏꯟꯁꯇꯦꯕꯤꯂꯤꯇꯤ ꯄꯦꯔꯥꯗꯣꯛꯁꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯑꯅꯤꯃꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯂꯩꯕꯥꯛ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯗꯥꯏꯔꯦꯛ ꯋꯥꯔ ꯊꯣꯛꯂꯛꯄꯒꯤ ꯆꯥꯡ ꯁꯥꯊꯤꯅ ꯍꯟꯊꯔꯛꯏ ꯑꯗꯨꯕꯨ ꯑꯄꯤꯛ ꯑꯄꯤꯛꯄ ꯂꯥꯟ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯆꯥꯡꯅ ꯋꯥꯡꯈꯠꯂꯛꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯣꯜ ꯋꯥꯔ ꯃꯅꯨꯡ US ꯑꯃꯗꯤ USSR ꯑꯃꯅ ꯑꯃꯒꯤ ꯗꯥꯏꯔꯦꯛ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯃꯍꯨꯠ ꯀꯣꯔꯤꯌꯟ ꯑꯃꯗꯤ ꯚꯤꯌꯦꯠꯅꯥꯝ ꯋꯥꯔꯅꯆꯤꯡꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯒ ꯏꯟꯗꯥꯏꯔꯦꯛ ꯑꯣꯏꯕ ꯃꯑꯣꯡꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯣꯏꯅ ꯁꯣꯛꯅꯈꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯂꯩꯕꯅ ꯔꯁꯤꯌꯥ ꯆꯥꯏꯅꯥꯁꯨ ꯂꯨꯈ꯭ꯔꯕ ꯂꯧ ꯑꯃꯃꯝꯗ ꯇꯤꯟꯅꯁꯤꯟꯅꯔꯤꯕꯅꯤ ꯄꯨꯔꯥ ꯃꯤꯇ꯭ꯔꯪꯒꯨꯝꯕꯅꯤ ꯚꯥꯕꯣꯛꯇꯅ ꯑꯃ ꯎꯍꯟꯕ ꯇꯁꯦꯡꯕꯗꯅ ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯒꯗꯧꯔꯤꯕ ꯋꯥꯐꯝꯗꯤ ꯃꯃꯥꯡ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈꯤꯕ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤ ꯇꯁꯦꯡꯕꯗꯤ ꯔꯁꯤꯌꯥꯒꯤ ꯌꯨꯀ꯭ꯔꯦꯟꯒ ꯁꯣꯛꯅꯕ ꯅꯠꯇꯦ US ꯑꯃꯗꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒ ꯔꯁꯤꯌꯥꯒ ꯁꯣꯛꯅꯕ ꯂꯥꯟꯅꯤ ꯌꯨꯀ꯭ꯔꯦꯟꯅ ꯈꯟꯒꯠꯂꯕ ꯂꯥꯟꯕꯨꯡꯗ ꯑꯣꯏꯈꯤꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯁꯤꯗꯒꯤ ꯆꯥꯏꯅꯥꯅ ꯀꯔꯤ ꯇꯣꯡꯖꯕ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥ ꯌꯥꯅꯗꯦ ꯌꯦꯡꯊꯤꯅꯩ ꯍꯥꯏꯕꯁꯤ ꯑꯗꯨꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯏꯟꯗꯤꯌꯥꯁꯤ US ꯑꯃꯗꯤ ꯔꯁꯤꯌꯥ ꯑꯅꯤꯃꯛꯀ ꯑꯐꯕ ꯃꯔꯤ ꯂꯩꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯏꯟꯗꯤꯌꯥꯅ ꯑꯁꯤꯡꯕ ꯁꯥꯗꯨꯅ ꯃꯌꯥꯏ ꯆꯥꯕꯤꯗ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯇꯥꯟꯐꯝ ꯑꯃꯗꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯆꯥꯏꯅꯥꯅ ꯃꯨꯟꯅ ꯈꯪꯏ ꯃꯔꯝꯗꯤ ꯔꯁꯤꯌꯥꯒꯤ USꯀꯗꯤ ꯌꯥꯅꯕ ꯅꯠꯇꯦ ꯃꯔꯝꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯃꯗ ꯏꯟꯗꯤꯌꯥ US ꯅꯠꯇ꯭ꯔꯒ ꯔꯁꯤꯌꯥ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯈꯟꯗꯕ ꯌꯥꯗꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯇꯥꯟꯐꯝ ꯑꯃꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯆꯥꯏꯅꯥꯅ ꯌꯥꯝꯅ ꯈꯪꯏ
United Nations Security Council ki voting daso India yaukidabadu adum su pawta birum biyai masi amagasu amagsu saunadana India na lawkiba firemne diplomacy ki jor sanabdi India so yam phajana hibali bangne adumupo Russia Ukraine lansne marmoiraga USD Ukraine ka mamai chap ingnon sunduna laikiba maramna China na Indo Pacific region da nansaliba singnaba challenges singasdati mama pungning jangsilakidre masimakti India ki phibam phajadaba chingibane adoga India ki phibam phajadaba haibsna China ki na phibam phajarakpane masi Russia Ukraine wars ki China na phangba ahan batongjabane China ki ani su batongjabada karungba Russian Ukraine lans na sum kansilak pataragadi America natraga Russia ani sig manungda ama tangai fadne India na khandaba yadabagi phibam amada lakane masimakti India ki khwaidai luba phibam amoi doribane bhamna sakan minase matangsde India na Russia ki muta America khalledan khalase adoitaragadi hojujikdi Russia India gidi primary defense partner oribane India na masangak sanjabada Russia gi langi kusuklai singi mateng yam chauna loribane mogi fara buklai singda tangjribane India na US ki michang thek leiru matamda hojujik siznari buklai singsi servicing amani yarakta buklai mahut onabagi thabaksu Russia na khudakta gi thingjalak doribane sumsoi shuitana masisu India gidi anthokna chauna khudong chadaba moi doribane India gi hekphibam chadaba habisimaranai China ki tongjaboi doribane Manamsina masina China ki ani subu tongjaba dune Ahum subu tongjabada Ukraine amni Taiwan ani maksi akan masakti Russia amni China ki mishaudagi nathokna bahut nariba ason masakti singni Russia amni China ki yengdagi Russia na Ukraine se amni China na Taiwan se makhoi ki territory sargoi pham thoi idana lowe matangsta ikhoina khangjanaba yadaba wafam amana sigi yenabani max daso America sekti yauslami adubu ason baliba ani sikdam mana mamon sangna mapamum tingbi braidi sungting bidri Russian Ukraine lanas na sungkan salak pataragadi China di Russia gi michangda chawthok chawna lepaknabagi maram gi maram ngaktani makhoini gi chapmana ba pamba yam lai haijakibudune handak US Ukraine da maiti pataragadi masi western power gi yam achawa maiti ba moina lawnagani maram dining singse handa Afghanistan dagi US na tragni tona kari ahongba kari yawal purak pangamki karim ngamkide Taliban America maiti ba piki amadi Afghanistan mogi thaini mongdu dadum hanjan kre sungba America maiti ba wari se Russia China gi chak changbo wari ni handak su America amadi ne to Ukraine su pheloi bataragade America na moi mangari ngak chawthi liba malem sigi ngak pisen biba mapu saduna leidiba magi ally singda mabu sel singna mateng pangbidong malhanduna moithem tawduna lakpadu taseng badri pangbiba ngamde khudimung nam thakni Tani, moigi kanan with the Muchairam Bonavasi, Moibu Tazan Malibak and Sutam Kanartuna, Mogi Mapam Tamam Tazavado, Tamnatam Mamisamani, Masing Falsimoni, Russia China na Pamnivaso. China Kakim Yang the Mula Kanda.